Manipur thokli bahatna sunabagi thongdoksing asigi tekchak punamak Narendra Modi, Amit Shah amadi Nongthambam Birena pugadabani haina MPCC President MLA ke Sammega Chandrana phongdokre wafam singarang Wangkhem Block Congress Committee na sinduna Phaudan Kairembi Lai Lampakta pangthokhiba Samvidhan Bachao Rashtriya Parayatra Jai Bapu Jai Bhim Jai Samvidhan Abhiyan campaign hongdokpagi thoramda makna phongdokhibani campaign hongdokpagi thoram aduda MLA Megachandran hai India da Narendra Modi lengak hek lakpadagi amadi state kharada double engine gi lengak lakpadagi miyam khamtheng na ware hanna leiramba lo mayam ama thugai na ba hotnarakpada natana state amagi tawpham thokpa thabaksing amata tawba ngamhalaktre Manipur da Prime Minister Narendra Modi amadi Amit Shah na hairiba makai tawba lengak ama oina leibadagi ngasi Manipur khamtheng na wabani Luchingba ahom Prime Minister Narendra Modi, Home Minister Amit Shah, amadi hanagi Chief Minister Nongthambam Birena, Thausin Soibadagi ngasi Manipur da thokhidaba thodok thokpani, Luchingba ahom masna tawpham thokpa thabak sing matam chana tawdabadagi Manipur kangkhong chaibani. Maramaduna, Manipur da thokliba thodok khuding maki teksak puna makoi ahom da pugadamani haina makna phongdokhi. Mahakna makata na hai ngasi SCS da Haudokliba campaign asi India amadi Manipur da housing oirakliba phiba masi mipum khudingmak khagananaba chathaba campaign ni Manipur da lo chanadabadagi aikhoi awaba tarakpane haibasi punna khangminaba matam oire Thakon mathoi hena rilum camta laiba haibasi lona yade all political party mi phamlaga irang asi loisinaba sinsi haibada Mamangi lengak aduna yadabadagi ngasigi phiba masi yaukhibani haina sumakna makhata na phongdokhi Campaign hongdokpagi thoramadu Wangkhem Block Congress Committee ki President Haji Karamat Ali, MPCC ki Vice President S. Bityapati, MPCC ki General Secretary Administration Soibam Jitan, MPCC ki Spokesperson Nigombam Bhupendra Maitai, MPYCC ki President Wahengbam Anand Hanagi Minister Ningthauzam Birendra Chingba kayasu sarpyakhe Manipur ki adigumba nahasingi asamaya manghaliba asigumba mayamsingsi karigi Amit Shah na tuminna gari commitment tawubadagi mahakwa amata ngangdana tuminna yengduna leiribno aruba wafam kari thamnakiba yam haiba wafam si question yam lai aduna mahaki failure ahum subada leader ahum sigi failure ahum subada intelligence and the law and order of the chief minister of Manipur ki Chief Minister sina mahak masakna tu khaja gare thatara manga intelligence failure oi mango da thatara manga Manipur sarkar ki intelligence department na pau pirakte maduna thogo patho pasi khambok da bani haiba law and order se mahak soitre maham admit to dekhiba maham asina wafam asina maram oi le hai kanda asigumba leader ohungi Aduba makhal ahum soibadegi ngasi Manipur thoiba thogo wathok se thok